ngase phongkiba tongan ba manipuri sifong singdagi maruibi I pausing myamna thamjage ahanmada naharol gi thautang pausi ri phongma maruiba pau khra na myamna thamjage kar manungda sanai yunairam gi fare ngasi numidang pung mapalom tabada porompat police station gi manungsana leiba Star Sporting Association porompat ki lampakta Hyundai i10 car MN03A 7104 manungda Imphal East Commando gi SI Khetri awang laikai KIYC mayadagi Khalif Elias Sabir amasum Commando personal amaga loinana nupi aniga puna sanai yunairaga leirammadagi laikai maira paibe amasum club singi miyoisin fare miyamna makhoi sing adu phanaba hotnabada gari adu thauraga yenkhinaba hotnabadagi miyamna thattuna phakibane thaudo adu sauthorakpadagi porompat police station gi personal sing laklaga makhoi mari adu pharaga police station da pukre haidenisu pausna phungdorakli Makasa tharakpoina to papawmna none landslide ki thaudok matung mayuk nadanaba NF railway na IIT Guwahati amasum MU gi export singi mod lawgadori haukiba jun kunga mapan gi hing nungai pung 13 makhairam taba matamna none district ki makhwam landslide thoktuna misi mina kya nangkhebagi thaudo du matungda amu hana thoktana ba North Eastern Frontiers NF railway ne Indian Institute of Technology IIT gi Guwahati Manipur University gi masum atai export institution kiyaga makhatana khannainagadari North East Frontiers Railway na pekhalagli ba khongthang asi maru oina sigumba natural disaster asi matungna thulakpa thingnabagi damakta matik chaba technical precautions sing lahunabagi damaktani North East Frontiers Railway ki senior official amana phongdokibada hanak none district ki laibak thiba thaudo dura miyo yankhai ga taruk hena sikre kaya amana as opanangkre maramaduna sigumba khudong thiba thaudok si matung amu hana mayong nadana ba singilam oibigi matakta landslide prone area oidiba manipura railway project sing paikhatna ba hona bada export sing opinion sing loba mathoktai masiga loinana singi slope sing asida matau kramna railway track sing asi semgadagi amadi jaribam Imphal project ki SS sing asi ena ningthina monitor taunabagi damak ningthina planning tawba mathoktai landslide ki thaudo sigamari leinana environment impact assessment amasum social impact assessment si ningthina naina basangi landslide ki thaudo odu laikhidraba singi imung manungda permanent employments ama pidre phaw railway ki mekeri none amasum kangpokpi district leiriba site singa sigi manakta leiriba construction agency sida contractual employment sing piragani landslide ki thaudo duda mama mapa animang laikhidraba orphananga ahumda railway ki mekeri angang sing aduna graduate phawba ayet pa apan ba amata yauduna mai masing tamba yana ba makoigi mari mata gi bank gi account education expenditure sing adu deposit tawragani angang sing adu ahan boina rangpang residential school da laigani haina phungdokhi panba yabri jun kunga mapanam sum kuntra gi lona ba hingda none district ki railway construction site thokiba landslide ki thaudukta nansin kraba sing adu laukthokna ba sayol ahum subna satharakiba operation adu hokiba yum sakasa numita losin krabani operation adu da puna sibaksang yang khai gataru recover tokhi territorial army ki personnel ama khunja ahum amasum volunteer amana mapam khangdana leidibani han supali makasa tharakpoina to papawmna samu makhongdagi gari huran kiba BDF amagi mathakta charge sheet file lan khalakre korambal kaithilda manama sing leiba lakpa miyo amagi hero pressure gari ama mikup kharadang samu makhongna khamada city police station dagi traffic police da transfer tarakiba BDF personal amana gari masa adubo huran khiba thaudoka mari lainan city police station 21 adugi matakta CGM Imphal West charge sheet file lan khalakpadagi BDF personal oirama miyo edu mathang thagi kunganithoi da court laknaba CGM Imphal West na khankhre hero pressure adu huran kre haiba thaudo si hokiba english ngani taraga mapan gina November taraga tere ki numidang pung nipan makhairum tabdu wide gari mapu aduna kaithil da manama sing khara leigi haiduna hatu gari so londana samu makhong na thamlamani madura sakhang da bami yamana khamduna thamliba gari masa adu lambi da thauraga sakhibadigi khudakta gari mapu aduna city police station na complaint langakhi police na gari adugi khungul liba gari masa adu langthabal left mele kai digi haisnam pele se kungani pan apopole kidraba hais ibo hanbina sagol ban nepra major gi killing field ground mayada gari masa do thauduna lerambadigi pungsing kharagi matungda miyedu ga konana gari edu ga punna fakatki faraba miyedu police na makhatana wang pong sathabda pele na police ta kumkiba wafam singdi
ꯄꯦꯂꯦ ꯑꯁꯤ BDF ꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯑꯣꯏꯅ ꯁꯤꯇꯤ ꯄꯨꯂꯤꯁꯇꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯏꯝꯐꯥꯜ ꯋꯦꯁꯇ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯑꯦꯀ꯭ꯌꯨꯁ ꯑꯁꯤ ꯔꯤꯒꯨꯂꯔ ꯗ꯭ꯔꯒ ꯌꯨꯖꯔ ꯑꯃ ꯑꯣꯏꯅ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 ꯇꯣꯏꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯑꯗꯨꯒ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4 ꯅꯨꯡꯇꯤꯒꯤ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯁꯦꯜ ꯂꯩꯇꯕꯗꯒꯤ ꯃꯃꯥꯡꯗ ꯃꯤꯑꯣꯏ ꯀꯌꯥꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯀꯌꯥ ꯍꯨꯔꯥꯟꯈꯤꯕ ꯊꯧꯗꯣꯛꯇ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯑꯦꯀ꯭ꯌꯨꯁ ꯑꯁꯤ ꯐꯥꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯄꯨꯂꯤꯁꯅ ꯆꯠꯊꯔꯛꯄ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯖꯦꯝ ꯏꯝꯐꯥꯜ ꯋꯦꯁꯅ ꯑꯦꯀ꯭ꯌꯨꯁ ꯑꯁꯤ ꯍꯧꯈꯤꯕ ꯏꯪ 2018ꯒꯤ ꯅꯕꯦꯝꯕꯔ 19ꯗ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟ ꯄꯤꯈꯤ꯫ ꯔꯤꯃꯥꯟ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ASPꯅ ꯒꯥꯔꯤ ꯍꯨꯔꯥꯟꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯏꯝꯐꯥꯜ ꯋꯦꯁꯇ ꯃꯊꯧ ꯇꯧꯔꯝꯕ BDF ꯄꯥꯔꯁꯣꯅꯦꯜ ꯑꯗꯨ ꯆꯍꯤ ꯑꯗꯨꯒꯤ ꯅꯕꯦꯝꯕꯔ 10ꯗ BDFꯀꯤ ꯃꯦꯝꯕꯔꯁꯤꯞꯇꯒꯤ ꯀꯛꯊꯠꯂꯦ ꯍꯥꯏꯅ ꯑꯣꯔꯗꯔ ꯑꯣꯏꯅ ꯊꯣꯛꯈꯤ꯫ ꯀꯦꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯒꯥꯔꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯄꯨꯅ ꯁꯤꯖꯦꯝ ꯏꯝꯐꯥꯜ ꯋꯦꯁꯇ ꯒꯥꯔꯤ ꯑꯗꯨꯒꯤ ꯖꯤꯃꯥ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯥꯏꯜ ꯂꯟꯈꯠꯂꯛꯄꯗꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯗꯨ ꯒꯥꯔꯤ ꯃꯄꯨꯗ ꯑꯃꯨꯛ ꯀꯣꯔꯠꯅ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯇꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯦꯀ꯭ꯌꯨꯁ ꯑꯁꯤꯒꯤ ꯃꯊꯛꯇ ꯁꯤꯖꯦꯝ ꯏꯝꯐꯥꯜ ꯋꯦꯁꯇ ꯆꯥꯔꯖ ꯁꯤꯠ ꯐꯥꯏꯜ ꯂꯟꯈꯠꯂꯛꯈꯤ꯫ ꯐꯥꯏꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯁꯤꯗꯤꯡ ꯀꯣꯔꯠ ꯑꯁꯤꯃꯛꯇꯗ ꯆꯠꯊꯅꯕ BDF ꯑꯣꯏꯔꯝꯕ ꯑꯦꯀ꯭ꯌꯨꯁ ꯑꯁꯤꯕꯨ ꯃꯊꯪ ꯊꯥꯒꯤ 22ꯗ ꯀꯣꯔꯠ ꯑꯁꯤꯃꯛꯇꯗ ꯂꯥꯛꯅꯕ ꯁꯤꯖꯦꯝ ꯏꯝꯐꯥꯜ ꯋꯦꯁꯅ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯁꯅꯥꯂꯩꯕꯥꯛ ꯄꯥꯎꯆꯦꯗ ꯐꯣꯡꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯀꯣꯀꯣꯃꯤ ꯑꯃꯁꯨꯡ UNCꯅ MLAꯁꯤꯡꯅ ꯄꯤꯕ ꯄꯥꯎꯖꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟꯅ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟ ꯂꯤꯡꯅꯕ ꯋꯥꯔꯦꯞ ꯂꯧꯕꯤꯌꯨ꯫ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯀꯟꯅꯅꯕ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯃꯤꯌꯥꯟꯆꯥꯁꯤꯡ ꯆꯪꯁꯤꯜꯂꯛꯄ ꯊꯤꯡꯅꯅꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟ ꯂꯤꯡꯕꯒ ꯂꯣꯏꯅꯅ NRC ꯑꯞꯗꯦꯠ ꯇꯧꯅꯅꯕ ꯊꯥ ꯑꯁꯤꯒꯤ 15ꯗꯒꯤ ꯐꯝꯕ ꯍꯧꯒꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯗ ꯋꯥꯔꯦꯞ ꯂꯧꯕꯤꯅꯕ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNCꯅ MLAꯁꯤꯡꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯀꯣꯀꯣꯃꯤ ꯑꯃꯁꯨꯡ UNCꯅ ꯄꯨꯟꯅ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯏꯟꯐ꯭ꯂꯦꯛꯁꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯣꯏꯔꯛꯂꯤꯕ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯏꯝꯕꯦꯂꯦꯟꯁ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯑꯀꯟꯕ ꯆꯩꯊꯦꯡ ꯀꯌꯥ ꯄꯤꯔꯛꯄꯗꯒꯤ ꯈꯟꯅꯅꯕꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯕ ꯀꯣꯀꯣꯃꯤ ꯑꯃꯁꯨꯡ UNCꯒꯤ ꯑꯄꯨꯟꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒ ꯆꯌꯦꯠꯁꯤꯒꯤ ꯖꯨꯟ 2ꯗ ꯎꯅꯗꯨꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯒꯤ ꯀꯣꯄꯤꯁꯤꯡꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗꯁꯨ ꯊꯥꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯖꯨꯟ 10ꯗ ꯊꯥꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝꯒꯤ ꯀꯣꯄꯤ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯏꯝꯕꯦꯂꯦꯟꯁ ꯊꯣꯛꯂꯛꯂꯤꯕꯁꯤ ꯊꯤꯡꯅꯅꯕ ꯑꯀꯟꯕ ꯈꯣꯡꯊꯥꯡ ꯑꯊꯨꯕꯗ ꯄꯥꯏꯈꯠꯄꯤꯅꯕ ꯇꯛꯁꯤꯟꯈꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯦꯃꯣꯔꯦꯟꯗꯝꯁꯤꯡ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯄꯜꯂꯤꯕ ꯋꯥꯐꯝꯁꯤꯡꯗꯤ ꯃꯅꯤꯄꯨꯔꯗ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟꯁꯤꯞ NRC ꯑꯞꯗꯦꯠ ꯇꯧꯅꯕ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯈꯪꯗꯣꯛꯂꯒ ꯃꯈꯣꯏꯕꯨ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯍꯜꯍꯟꯈꯣ ꯅꯠꯇ꯭ꯔꯒꯅ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯒꯤ ꯏꯟꯇꯔꯦꯁ ꯑꯃꯠꯇ ꯁꯣꯛꯍꯟꯗꯕ ꯃꯑꯣꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯦꯔꯦꯟꯖꯃꯦꯟꯠ ꯑꯃ ꯇꯧꯕꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ NRC ꯑꯞꯗꯦꯠ ꯇꯧꯅꯕ ꯁꯦꯝ ꯁꯥꯕꯒꯤ ꯑꯃꯗꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯒ ꯃꯔꯤ ꯂꯩꯅꯕ ꯏꯁꯨ ꯀꯌꯥꯗ ꯆꯞ ꯆꯥꯕ ꯄꯥꯎ ꯀꯌꯥ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯈꯣꯝꯖꯤꯟꯗꯨꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯌꯥꯝꯅ ꯑꯦꯐꯦꯛꯇꯤꯚ ꯑꯣꯏꯅ ꯃꯇꯝ ꯆꯥꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯔꯤꯀꯃꯦꯟꯗꯦꯁꯟꯁꯤꯡ ꯇꯧꯍꯟꯅꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯂꯤꯡꯕꯤꯗꯨꯅ ꯊꯕꯛ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯑꯁꯤꯁꯨ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯟꯕ ꯋꯥꯐꯝ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯗꯕ ꯈꯨꯜ ꯀꯌꯥ ꯑꯃ ꯆꯤꯡꯒꯨꯝ ꯁꯧꯕꯒꯨꯝ ꯆꯣꯡꯈꯠꯂꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯑꯅꯧꯕ ꯈꯨꯡꯒꯪ ꯀꯌꯥ ꯊꯣꯛꯂꯛꯂꯤꯕꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯊꯤꯡꯕꯒ ꯂꯣꯏꯅꯅ ꯑꯟꯔꯦꯀꯣꯛꯅꯥꯏꯖ ꯚꯤꯂꯦꯖꯁꯤꯡ ꯑꯁꯤ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯁꯨ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯟꯈꯤꯕꯅꯤ꯫ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯏꯝꯕꯦꯂꯦꯟꯁꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡ ꯁꯣꯁꯤꯑꯣ ꯄꯣꯂꯤꯇꯤꯀꯦꯜ ꯏꯀꯣꯅꯣꯃꯤꯛ ꯑꯃꯗꯤ ꯀꯜꯆꯔꯦꯜ ꯑꯦꯁꯄꯦꯛ ꯀꯌꯥꯗ ꯑꯀꯥꯏꯕ ꯄꯤꯔꯦ ꯍꯥꯏꯔꯤ꯫ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯁꯛꯇꯝ ꯉꯥꯛꯄ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯂꯝꯗꯝꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯍꯤꯡꯕꯗ ꯑꯄꯟꯕ ꯀꯌꯥ ꯑꯃ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤꯅ ꯄꯤꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯣꯀꯣꯃꯤ ꯑꯃꯗꯤ UNCꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯂꯝꯗꯝꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯁꯤ ꯀꯟꯅꯅꯕ ꯂꯣꯅ ꯌꯥꯗꯕ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯪꯗꯣꯛꯇꯨꯅ ꯃꯔꯝꯗ ꯍꯜꯍꯟꯈꯤꯅꯕ ꯃꯈꯥ ꯇꯥꯅ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯄ ꯊꯤꯡꯅꯅꯕ ꯃꯅꯤꯄꯨꯔꯗ ꯁ꯭ꯇꯦꯠ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟ ꯂꯤꯡꯕꯒ ꯂꯣꯏꯅꯅ NRC ꯑꯞꯗꯦꯠ ꯇꯧꯅꯅꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯐꯝꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈꯤꯕꯒꯤ ꯃꯈꯥ ꯇꯥꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕꯒꯤ ꯄꯥꯎ ꯀꯣꯀꯣꯃꯤ ꯑꯃꯗꯤ UNCꯗ ꯄꯤꯔꯛꯄ ꯂꯩꯇꯕꯅ ꯂꯥꯛꯂꯤꯕ ꯖꯨꯂꯥꯏ 15ꯗꯒꯤ ꯐꯝꯕ ꯍꯧꯒꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯗ ꯍꯥꯎꯁꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯃꯅꯤꯄꯨꯔ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟ ꯂꯤꯡꯅꯅꯕ ꯋꯥꯔꯦꯞ ꯂꯧꯕꯤꯌꯨ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯀꯠ ꯑꯣꯐ ꯕꯦꯁ ꯏꯌꯔ ꯑꯃ ꯁꯦꯝꯗꯨꯅ NRC ꯑꯞꯗꯦꯠ ꯇꯧꯗꯨꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯪꯗꯣꯛꯂꯒ ꯃꯈꯥ ꯇꯥꯅ
paikhatpham tokpa thabak-sing paikhatnanaba Manipur Legislative Assembly na warep ama laubiraga Government of India da thabiyu makatana maram chadana khul kya panglingda lingkhalakpa thingnabagi state ki oiba akhanaba asetpa law ama thamnaba su khanabiyu hairi wafam sing asi Manipur Legislative Assembly ki member singna gumna khanabiraga positive oibu warep laubinaba kokomi amadi UN sina puna appeal torakli atopa pawamana CBSE की क्लास 10 12 के एग्जाम की फल लौथोखरे यूनाको स्कूल की ओइना क्लास 10 महिरोई सादा सामा पास तौखरे सेंट्रल बोर्ड ऑफ सेकेंडरी एजुकेशन CBSE ने लौब क्लास 10 अमदि 12 एग्जामिनेशन की फल ngasi लौथोकपदा अमिटी इंटरनेशनल स्कूल नोएडा की मनयाक यादव ने क्लास 10 की टॉपर अमदि बोलन सर दिल्ली पब्लिक स्कूल की तनिया सिंहाना क्लास 12 की टॉपर टाखरे फल लौथोकपसिदा स्टेट असिगी ओइना यूनाको स्कूल खोंगमन की क्लास 10 महिरोई सादा सामा पास तौखि लोइना क्लास 12 की ओइना महिरोई सादा 99.60 पास तौदुना मणिपुर यामना मांगजिल थाब CBSE स्कूल अमोइरि स्कूल असिगी ओइना क्लास 10 दा लैमा पोकपम सेनिता अमदि आयुष मिश्रा न सादा 95.4 फंगदुना अहानो पोजीशन ताखि श्रिया दास न सादा 94.8 सतुना अनिसुबा पोजीशन अमदि सनी सोइबम सादा 93.2 सतुना अहुम सुबा पोजीशन ताबंगमखि एग्जामिनेशन असिदा स्कूल असिगी ओइना सादा 90 दगी 100 फावबगी मनुंगदा फंगमंगम महिरोई तरागा मंगा यावखि सादा मार्फुदगी मार्फुगु मपन फावबगी मनुंगदा फंगमंगम महिरोई कुंथ्रागा निपान सादा हुमद्रा दगी हुमद्रागा मपन फावबगी मनुंगदा फंगमंगम महिरोई हुमद्रागा तरेट अमदि सादा हुमफुदगी हुमफुगु मपन फावब फंगमंगम महिरोई हुमद्रागा मथु यावखि हाइरि क्लास 10 की ओइना देजी हिदांग मयुम सादा 97.6 फंगदुन अहानबा पोजीशन मोइरांगथेम डेनिसन मैते नि सादा 94.8 सतुना अनिसुबा मसुम माइदिंगु निंगथेम खुनथोक ngambana सादा 93 फंगदुन अहुम सुबा पोजीशन ताखि एग्जामिनेशन असिदा महिरोई मपन सादा 90 दगी 100 फावबगी मनुंगदा स्कोर तबु ngamखि महिरोई तरागुम दोइना सादा 80 दगी 89 फाव महिरोई हुमद्राग निथोइना सादा 70 दगी 79 फाव मदि महिरोई मौद्राग मंगाना सादा 60 दगी 69 फाव स्कोर तब ngamखि ngasi फल लौथोकिबसिदा इंडिया पुंबदा ओइना क्लास 10 बोर्ड एग्जाम दा मकोक ताबा अमिटी इंटरनेशनल स्कूल की मनयाक यादव न मार्क चौंगागी मनुंग चौंगा फम ngamduna सादा साम स्कोर तब ngamखि लोइना क्लास 12 की एग्जामिनेशन मकोक तारखरबी दिल्ली पब्लिक स्कूल की महिरोई तनियासु सादा साम स्कोर तब ngamखि CBSE की क्लास 10 की एग्जामिनेशन सिदा पुन महिरोई लाख कुन ग लिसिंग मौद्राग हुमदोइगा समापनगा हुमद्राग निपान सरग्याखि मसिगी मनुंग महिरोई लाख तराग मपन ग लिसिंग हुमद्राग तरुका सत्रुका हुमफुगा निपान पास तब ngamखि सैसी गोइना नुपी महिरोई सिंगना नुपा महिरोई सिंगदगी पास तबगी सांग सादा 1.41 हनखि सैसीदा महिरोई लाख अनिगा लिसिंग कुंथ्रागा तरुका समापनगा मौद्राग हुमदोइना सादा 90 की मथक्ता स्कोर तौखि लोइना महिरोई लिसिंग हुमफुगा मरिगा समापनगा सुपनगी निपान सादा मौद्रागा मंगागी मथक्ता स्कोर तब ngamखि सैसी की ओइनदी CBSE की एग्जामिनेशन असिदा टॉपर सिंग की लिस्ट थोखिथि मसी महिरोई सिंग मरक्ता अमन अमा येंगथिनबगी सांग हंथनबा पैखलपा थौसिल अमनि हाइना सुपल्ली मखासा थरक पोइना तो पाव मन मणिपुर नौना हुमद्राग मपन पॉजिटिव ओइरे क्लास 8 की मखादा लेबा क्लास सिंग ऑगस्ट 3 फाव थिंखरे मणिपुर हौखिबा पुंग कुनग मरि असिदा सैंपल समापनगा कुंथ्रागा तरुक टेस्ट तौबदा मियोय हुमद्राग मपन पॉजिटिव ओइबा थेंगनदुना पॉजिटिविटी रेट 8.4 लेरि लोइना एक्टिव केस सत्रुका निफुगा मरिदि हेंगखरे हाइना कोविड-19 कमल कंट्रोल की फंगो पाउन हाइरि नकल अमरमदा मणिपुर लेंगा की मखादा लेरिबा गवर्नमेंट एडेड प्राइवेट अमसुम CBSE दा एफिलिएट तब स्कूल सिंग क्लास 7 फावबगी क्लास सिंग ऑगस्ट 3 फावबा फिजिकल क्लास तब यारोय हेन लेंगाना अथिंग थमखरे लेंगा की कमिश्नर एजुकेशन एस की कमिश्नर हाइस ज्ञान प्रकाश नु कुयेक पिद्रो ngasi thokiba order man hai मणिपुर लेंगा ना हौकिबा जुलाई 10 गनि थोइद thokiba order मना स्टेट असिदा लेरिबा गवर्नमेंट एडेड प्राइवेट अमदि CBSE दा एफिलिएट तब स्कूल पुनमक जुलाई 10 मरि फावबा हांगबा थिंकिबनि लेंगा ना हौजुक लेरिबा स्कूल 10 मपन की फिम अमसुम सै 10 गनि थोइ अमसुम मसिगी मथक्ता लेरिबा आंगांग सिंगी वैक्सीनेशन तौबगी सांग अमुक हान येंगसिनख्रे हौजिक ओइना वैक्सीन कापथ्रिबा सै 10 गनि थोइ की मखादा लेरिबा आंगांग सिंग कोविड-19 नाबा याबगी ओइथोकपा चावना लै
ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯂꯒ ꯆꯍꯤ 12ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯒꯤ ꯁꯥꯐꯅꯕ ꯑꯃꯁꯨꯡ ꯍꯛꯁꯦꯜꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯦꯗꯦꯗ ꯄ꯭ꯔꯥꯏꯚꯦꯠ ꯑꯃꯁꯨꯡ CBSEꯗ ꯑꯦꯐꯤꯂꯤꯌꯦꯁꯟ ꯇꯧꯕ ꯃꯍꯩꯂꯣꯏꯁꯪ ꯈꯨꯗꯤꯡꯃꯛ ꯀ꯭ꯂꯥꯁ 7 ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕꯁꯤꯡ ꯑꯣꯒꯁꯠ 8 ꯐꯥꯎꯕ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯅ ꯃꯇꯝꯒꯤ ꯑꯣꯏꯅ ꯊꯣꯛꯄ ꯀꯣꯚꯤꯗ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯕꯤꯍꯦꯕꯤꯌꯔꯁ COVID-19 SOP ꯑꯃꯁꯨꯡ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯉꯥꯛꯅ ꯀ꯭ꯂꯥꯁ 8 ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯩꯕꯁꯤꯡꯗꯤ ꯖꯨꯂꯥꯏ 15ꯗꯒꯤ ꯀ꯭ꯂꯥꯁ ꯍꯧꯕ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯄꯜꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯒꯤ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯌꯥꯎꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯗꯦꯜꯂꯤꯗ ꯊꯨꯡꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡꯍ ꯏꯟꯗꯤꯌꯥꯒꯤ 15ꯁꯨꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯒꯤ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯔꯨꯅꯕꯒꯤꯗꯃꯛ ꯗꯦꯜꯂꯤ ꯄꯥꯡꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡꯍ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:10ꯒꯤ ꯏꯌꯔ ꯏꯟꯗꯤꯌꯥ ꯐ꯭ꯂꯥꯏꯠꯇ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯗꯦꯜꯂꯤꯗ ꯂꯩꯔꯤꯉꯩꯗ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯁꯤꯡ ꯎꯅꯕꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯖꯨꯂꯥꯏ 15ꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯍꯥꯎꯁꯀꯤ ꯁꯦꯟꯇ꯭ꯔꯦꯜ ꯍꯣꯜꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯧꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯈꯜꯂꯕꯤ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯒꯤ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯔꯕ ꯃꯇꯨꯡꯗ ꯖꯨꯂꯥꯏ 16ꯗ ꯏꯝꯐꯥꯜꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯖꯨꯂꯥꯏ 19ꯗ ꯚꯣꯠ ꯊꯥꯗꯅꯔꯒ ꯉꯔꯥꯡ ꯐꯜ ꯂꯧꯊꯣꯛꯈꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯅꯧꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯈꯟꯕꯒꯤ ꯃꯤꯈꯜ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯂꯛꯈ꯭ꯔꯕꯤ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯒꯤ ꯃꯤꯈꯜꯒꯤ ꯃꯤꯔꯦꯞꯆꯦꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯁꯨ ꯄ꯭ꯔꯄꯣꯖꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕꯅꯤ꯫ ꯃꯤꯔꯦꯞꯆꯦ ꯄꯤꯁꯤꯟꯕ ꯅꯨꯃꯤꯠꯇꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯃꯁꯥꯃꯛ ꯁꯔꯨꯛ ꯌꯥꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ 15ꯁꯨꯕ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯈꯜꯂꯛꯈ꯭ꯔꯕꯤ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯒꯤ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯌꯦꯡ ꯐꯨꯜ ꯗ꯭ꯔꯦꯁ ꯔꯤꯍꯔꯁꯦꯜ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯂꯣꯏꯅꯅ ꯖꯨꯂꯥꯏ 15ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯖꯨꯂꯥꯏ 15ꯒꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯐꯥꯎꯕ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁ ꯈꯔꯗꯤ ꯑꯦꯟꯇꯤ ꯁꯦꯕꯣꯇꯦꯖ ꯆꯦꯛꯀꯤꯗꯃꯛ ꯊꯣꯡ ꯂꯣꯟꯒꯅꯤ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯍꯨꯏꯌꯦꯟ ꯂꯥꯟꯄꯥꯎꯗ ꯐꯣꯡꯕ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ MLA 10ꯗ ꯄꯤꯈꯤꯕ ꯑꯦꯄꯣꯏꯟꯠꯃꯦꯟꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯒꯨꯔꯨꯡ ꯆꯠꯄ ꯌꯥꯎꯔꯤ꯫ MLA ꯗꯣꯛꯇꯔ ꯎꯁꯥꯝ ꯗꯦꯕꯦꯟꯕꯨ ꯃꯅꯤꯄꯨꯔ ꯄꯣꯄꯨꯂꯦꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗꯀꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯍꯟꯈꯤꯕ ꯑꯣꯔꯗꯔ ꯍꯥꯏꯀꯣꯔꯠꯅ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19 ꯑꯃꯁꯨꯡ ꯃꯥꯔꯆ 5ꯗ 12ꯁꯨꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜ ꯇꯥꯡꯀꯛ 2 ꯊꯣꯛꯅ ꯄꯥꯡꯊꯣꯛꯂꯕ ꯃꯥꯔꯆ 10ꯗ ꯚꯣꯠ ꯃꯁꯤꯡ ꯊꯤꯗꯨꯅ ꯔꯤꯖꯜ ꯂꯥꯎꯊꯣꯛꯂꯕ ꯃꯇꯨꯡ BJPꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯑꯅꯧꯕ ꯑꯅꯤꯁꯨꯕ ꯂꯩꯉꯥꯛ ꯂꯤꯡꯂꯛꯄꯗꯒꯤ ꯊꯥ ꯑꯁꯤꯒꯤ 19ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯄꯣꯜꯒꯤ ꯃꯔꯨꯑꯣꯏꯅ ꯊꯥ ꯑꯁꯤꯒꯤ 13ꯗ BJPꯒꯤ MLA 10ꯕꯨ ꯂꯩꯉꯥꯛꯀꯤ ꯇꯣꯉꯥꯟꯕ ꯕꯣꯔꯗ ꯑꯦꯖꯦꯟꯁꯤ ꯀꯃꯤꯁꯟꯁꯤꯡꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯅ ꯈꯟꯗꯨꯅ ꯃꯁꯤꯒꯤ ꯑꯦꯄꯣꯏꯟꯠꯃꯦꯟꯠꯁꯤꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅ MLA 10 ꯑꯃꯃꯝꯇ ꯑꯣꯏꯅ ꯈꯨꯠꯁꯤꯟꯅꯗꯨꯅ MLAꯁꯤꯡꯅ ꯆꯥꯔꯖ ꯂꯧꯗꯨꯅ ꯊꯕꯛ ꯄꯥꯏꯕ ꯍꯧꯅꯔꯛꯂꯕꯁꯨ MLA 10ꯗ ꯄꯤꯈꯤꯕ ꯑꯦꯄꯣꯏꯟꯠꯃꯦꯟꯠꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯒꯤ ꯃꯥꯌꯣꯛꯇꯗꯤ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯆꯦꯂꯦꯟꯖ ꯇꯧꯔꯛꯄꯗꯒꯤ ꯀꯣꯔꯠꯅ ꯁ꯭ꯇꯦ ꯇꯧꯗꯨꯅ ꯒꯨꯔꯨꯡ ꯆꯠꯄ ꯌꯧꯔꯛꯂꯦ꯫ ꯊꯥ ꯑꯁꯤꯒꯤ 13ꯗ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯊꯧꯄꯨꯕꯤ ꯑꯃꯒ MLA 10ꯒꯗ ꯊꯤꯟꯗꯣꯛꯈꯤꯕ ꯑꯦꯄꯣꯏꯟꯠꯃꯦꯟꯠꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯆꯦꯂꯦꯟꯖ ꯇꯧꯔꯛꯂꯤꯕꯅ ꯋꯥꯕꯒꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯗꯒꯤ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ ꯃꯤꯈꯜ ꯑꯁꯤꯗ BJPꯒꯤ ꯇꯤꯀꯦꯠꯇ ꯀꯥꯔꯛꯈꯤꯕ ꯗꯣꯛꯇꯔ ꯎꯁꯥꯝ ꯗꯦꯕꯦꯟꯕꯨ ꯃꯅꯤꯄꯨꯔ ꯄꯣꯄꯨꯂꯦꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗ MPCBꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯅ ꯍꯥꯞꯈꯤꯕꯒꯤ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇꯅꯤ꯫ MLA ꯑꯁꯤꯕꯨ ꯕꯣꯔꯗ ꯑꯁꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯅ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯄꯤꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯋꯥꯀꯠꯂꯛꯂꯤꯕ ꯄꯤꯇꯤꯁꯅꯔ ꯑꯗꯨꯅ ꯃꯃꯥꯡꯒꯤ 11ꯁꯨꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯗ BJPꯒꯤ ꯇꯤꯀꯦꯠꯇ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯗꯒꯤ ꯀꯥꯔꯛꯈꯤꯕ ꯑꯃꯁꯨꯡ ꯕꯣꯔꯗ ꯑꯁꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯅ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯄꯤꯈꯤꯕ ꯂꯩꯁ꯭ꯔꯝ ꯔꯥꯙꯥꯀꯤꯁꯣꯔ ꯆꯍꯤ 65 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯜ ꯅꯤꯇ꯭ꯌꯥꯏ ꯀꯩꯅꯧ ꯊꯣꯡꯈꯥ ꯃꯈꯥ ꯂꯩꯀꯥꯏꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 13ꯗ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯐꯣꯔꯦꯁꯠ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯦꯟड ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯗꯤꯄꯥꯔꯠꯃꯦꯟꯠ ꯄꯨꯔꯤꯕ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯗ MLA ꯗꯣꯛꯇꯔ ꯎꯁꯥꯝ ꯗꯦꯕꯦꯟꯕꯨ ꯕꯣꯔꯗ ꯑꯁꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯅ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔ ꯑꯗꯨꯃꯛ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ MLA ꯑꯁꯤꯗ ꯍꯛꯊꯦꯡꯅꯅ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯤꯇꯤꯁꯅꯔ ꯑꯣꯏꯔꯤꯕ ꯑꯦꯛꯁ MLA ꯑꯦꯜ ꯔꯥꯙꯥꯀꯤꯁꯣꯔꯅ ꯊꯥ ꯑꯁꯤꯒꯤ 18ꯗ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯁꯤꯚꯤꯜ ꯔꯤꯠ ꯄꯤꯇꯤꯁꯟ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤꯕꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯗꯤꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯣꯔꯦꯁꯠ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯦꯟड ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅ MLA ꯗꯣꯛꯇꯔ ꯎꯁꯥꯝ ꯗꯦꯕꯦꯟꯕꯨ ꯃꯅꯤꯄꯨꯔ ꯄꯣꯄꯨꯂꯦꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗꯀꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯅ ꯈꯟꯕꯒꯤ ꯄꯤꯈꯤꯕ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯑꯣꯔꯗꯔ ꯑꯗꯨ ꯋꯥꯇꯔ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯟड ꯀꯟꯇ꯭ꯔꯣल ꯑꯣꯐ ꯄꯣꯄꯨꯂꯦꯁꯟ ꯑꯦꯛ 1974ꯒꯤ ꯁꯦꯛꯁꯟ 5 ꯀ꯭ꯂꯣꯖ 3 ꯑꯃꯁꯨꯡ ꯁꯦꯛꯁꯟ 6 ꯀ꯭ꯂꯣꯖ 2 ꯑꯃꯁꯨꯡ ꯖꯨꯂꯥꯏ 9, 2018ꯗ ꯐꯣꯔꯦꯁꯠ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯦꯟड ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯔꯨꯜꯒꯤ ꯔꯨꯜ 2 ꯀ꯭ꯂꯣꯖ 3 ꯀ꯭ꯂꯣꯖ Bꯒꯤ ꯃꯥꯌꯣꯛꯇꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯔꯝꯗꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯣꯏꯁꯪ ꯑꯁꯤꯅ ꯊꯣꯛꯈ꯭ꯔꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯔꯨꯜꯗ ꯃꯅꯤꯄꯨꯔ ꯄꯣꯄꯨꯂꯦꯁꯟ ꯀꯟꯇ꯭ꯔꯣल ꯕꯣꯔꯗꯀꯤ ꯆꯤꯌꯔꯃꯦꯟꯒꯤ ꯇꯥꯝ ꯑꯁꯤ ꯆꯍꯤ 3 ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯁꯤꯚꯤꯜ ꯔꯤꯠ ꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯄꯤꯇꯤꯁꯅꯔ ꯑꯣꯏꯔꯤꯕ ꯂꯩꯁ꯭ꯔꯝ ꯔꯥꯙꯥꯀꯤꯁꯣꯔ ꯃꯁꯥꯃꯛ ꯋꯥꯇꯔ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯟड ꯀꯟꯇ꯭ꯔꯣल ꯑꯣꯐ
Pollution Act 1974 की Section 4 की मखादा July 13 लिंग अनिगा कुनगा मथोइदा बोर्ड असिगी चेयरमैन ओइना अपॉइंटमेंट पिखिबनि मरमसिना बोर्ड असिगी चेयरमैन अमना फमसि पुदुना थबक तौगदबनि हाइबसै अहुमदुगी मतम सुद्री हाइबसिनि मसिगिदमा एडिशनल सेक्रेटरी फॉरेस्ट एनवायरनमेंट अमसुम क्लाइमेट चेंज ना MLA डॉक्टर उसाम देवियन मुथासिगी तरागा मरिदा बोर्ड असिगी चेयरमैन ओइना खल्ले हाइदुना थोखरिब ऑर्डर अदु सस्पेंड नत्रगना स्टे तौबियु हाइरखिबनि लोइनना बोर्ड असिगी चेयरमैन ओइबिगी मतम लैरी हारिबा पिटिशनर ना अप्रैल तरागा निथु इंग्लिश सिंगनिगा कुनगा निथुइदा लेंगा की चीफ सेक्रेटरी अमसुम चीफ मिनिस्टर पिसिनकिबा अइबा सिरोल अदु खन्ना हनबिदुना डिस्पोज तोहनबियु हाइबिसिनि Petitioner L. Radhakishore की civil writ petition असिदा मणिपुर लेंगा के additional secretary forest environment अमसुम climate change ना official respondent ओइरगा board असिगी chairman ओइना appointment पिखरबा MLA Dr. Usam Deben से यंखै गुहुमदोय अपोको लेखिद्रबा यु पुक्साव कैराव कांगजैबुंग ममांग द लैबबुना private respondent ओइना ममा पलखलिबना बिदेव सिंह की तोलोप हेंगटपगी यौरमद्रे खोंजंग संगसिलगनी से मिनिस्टर एन बिरेना मयै तंगबा लौदुन ngarang नुमिदुंगबा मतुंग फामखिबे स्टेट कैबिनेट मिफामदा बिदेव सिंह की दमक लेंगाना लौखिब वरेब सिंहदा बिदेव सिंह की ख्वाइदगी मरु ओइना तांदुना लाक्लिबा थागी ओनरियम की सांग हेंगट हनबगी मतंगदा यावखिदबसी अपियन फाउदी हाइन ऑल मणिपुर बिदेव वेलफेयर एसोसिएशन की सेंट्रल कमिटी की जनरल सेक्रेटरी एडमिनिस्ट्रेशन अल्यस लाइस्रमना फोंदोखरे वाफम सिंह असि इम्फाल की मफम अमदा पांगथोखिबा पाव मिफम अमदा मागना पाउमिसिंग फोंदोखिबनि जनरल सेक्रेटरी ना मखा ताना फोंदोखिबदा लेंगाना बिदेव सिंह की वोकट अमदी अवाब खांगबिदुना ngarang pangthokhiba cabinet mifamda puthokhtuna khannabikhiba adugidamakta yamna thaganingai oedubo bidev singh gi thagi onarem hengatpagi matangda tanduna lakhiba demand ga mari leinabu wafamdi yorakhidre maramasna bidev singh gi thagi onarem hengatnabagi matangda lengana thasigi kunga mari phawgi manungda puthokhtuna khanabiyu karigumba matam ga sanaba mongda onarem hengatnaba khanabidraba amadi pakhumamata piraktrabadi bidev Guardian single loinana Central Committee akan bakong sangsilagan ni Hanesu Paumi singa Fondoki Ato Papa Madana Napi Masama Gipunsi Temsing Narang Magi Matana Commission na Siena Sing Foganaba Police Takan Kre Manipur Human Rights Commission gi acting chairperson Kaide Manigi Quorum na ngasi lokat kiba case amagi proceeding da tha sigi tareta nupi masama gi punsibu temsin narambani haiba soro kaithil dagi Azad Khan se yengkhai ketre apokpa yaima ko bomi mabu phaduna ma ki mathakta lokat pam tokpa logi thabak sing lokana ba direction pikre thaudo dugi matana kaksing district ki sora maning lekai digi itabi bibi ko bi Social worker amana petitioner oiduna Protection of Human Rights Act 1993 की section 12 की मखादा commission वकालखिबनी petitioner की वकत अदुदा थाउदो अदुगी मतंगदा complaint report अमा कक्सिंग police station दा file तौखि अदुगा थाउदो असिदा चेनरिबा मियैसि की मथक्ता लोगी मतुंग लखत फम थोपा थबक सिंग लखत पिनाबा हाइजकी हाइरि अदुमैनमो पुलिस की माइकेदिगी लखत फम थोपा थबक सिंग लखलक्तबदिगी चेनरिबा मियैसिंग हौजु फावबा फादन लैरखिबनी हाइनसु Commission da wakatki Commission wakat asigi matang na case ma lokat paga loinana ngasi satakhiba proceeding da thaudo da scenery ba miyai sing phadon lokat pam topa logi thabak sing lokat na ba Director General of Police Kaksingi ASP masum Kaksing Police Station gi OC da direction pikhibani hari Loshilak point Steel Express ta phongwa tentak pong kutang mayam na thamjaram gi Dimapur gi lengoi purak pusingna transit fee pigedabani State Lenga ki Kangpopi Forest Division ki Divisional Forest Officer and Ganesh IFS na ngasi thokiba notice sama gi matungina Imphal Dimapur Highway paring phau duna tuan ba Forest Bid Office ng lanthok tuna Imphal tamna lakliba Dimapur digi lengoi purakwa truck singna pipam tokpa Royalty hamadi transit fee na singba amata pidana sa thariba thawong sina nongmada State Lenga ki exchequer da lupa lak ahumlom manghale hadi Maramasina Mari Lainabasina Transit PMD Pitokam Tokpa Royalty Kangpopi Forest Division gi Jurisdiction gi Manungsana Pitoktrabadi Matiksa Legal Action Lokalagani Sohaki Ballot Oiva documents in Yaudana Kangpopi Forest Division gi area the Lakpa Nunglengoi Pupa Traction Kudaktigi Pakat Pagaloinana Indian Forest Act 2018 MMN Amasu Manipur Forest Rule 2021 gi Makha Tarakpa Provisions Singi Matungina Matiksa Malsang Laukalagani Hanis Pongdorakli Hana Paus na Palakli. How's it going to be a paus matang solution? There are games Miampun and our Naminasi and thank you.